Kaisu kaide haidokluраbanina changdabadi yadredo mang thaduna yam khangna imungduda changaga limtak tawba mawongda sofaduda famthai Rasbirna flaxi table sum thamagi ko yai ngahak phamamuko machanupigi roomlomda onsinduna khonjel horapna Tombi taribo nangbo amta thoro nupi dugi maming kaubaduda manadu thangatuna tarami karumdagi thorakadoino khanduna leiriba thongsingdu phat yengami ngasaida thengnaruba nupidu mayum halamdaiduda amu thengnaba phangbaduda kayadi nungairedo nupidudi mana sofaduda phamlambaduda ingak ngaklami niti mama udringai praprap jangai tangsida kaitoba jangai no ngasai pu pathengna kibai pakhatpa phau koktre hallo yare nango ningbai lain yu thakchilak bro khare thagle hallo phone wari sase nang samai ngamsilak doradi ai saurakani noi malait sanama khoigi manakta changa aga tombiya imana cha thangatlambani amta loisilo hoima wakhaldana kari makti haijilaga changa isatnone si du pase to bayam gambiko sana machanupina kitchen room da changkhibaga makhoiga kari thoknari no makhoiga haidi yumthangnana leiribase nakhoiga mari mata oidoiro mari mata di thoknade adubu madungda di thoklakpasu yana leiri adudi luhongdawraba luhongbai wadi thoidokpa leiteda adudi karamna mari mata thokadoino Rasbir makokto hotlaga aishu sum khanbane adubu madugi paukhumdi phangdusu mande kakasi anamyam kalle khankiba mada adum ungale akhangkan phamen phamhai magidi phida phau phangdana leiri sanawa du thaidoknaba hotnai ima masangamde haibadudi kitang phagatpa manbro Rasbir ngasidi yugini sa khara yawbaduna lakpagi mong mataw lawrami ahal leina haidune mamongna seba tawba pamba matamne aduga yam ngakpa mana bubuktuna ngasidi imongna lonba cha thakpa phangi haina solo khara serious oiba mawongda ima se abuki mamongnu bi thokpro haidi pupa se aboktugi mopa oidoro mopagi macha nupidi mamongnu pi oidana ko sana wahaiduda mamai mamit ngak sangang sili adugumba mari mata leiteda ahalurapai mamu pambana ngawra mali bubokse pra yabini mari su thoknadana imau kaina haijili hanubi jintibi oirema ibungodi kailamdeino Rasbir paukhum pitringai nitido cha glass ahum yawba treido paiduna thore wakhaldana leiphamdi haidoklamno please I horen wahang pang mayam leipam khangaroiba imana khangba mafam deini noi kakana haidokano haina insilak bro Rasbir wakhaldana thaina aigi yum khangum lakum tokibani onthong thuna kawrida inem pokte niti tredo thamlaga ima cha sida leiri magi saruk ama lokhatle aidi room da sum thauragi sana lakliba midugi mamangda machanupiga chingnaba yade matagum sida sum phamu puna wari sabada nangsu yausi imaga ichanupiga mamai matik se chapmane aidi hana khangude nongma kakana sonkibada tahobani aduga ahoinki sumanarami sanana oina tombiya masibu thangnabaida toina lakpa mi oiramalini he ngasai noi pupana cha thenbiruba flax to madu thilaiba bobokna masa solasu kaliba kakamana adum thilakpa yari dubo Rasbir khaudem laga yadabam yaw toini haidi kakana boboge khundo ambado sanana aishu nongmata changaga anaba hangbige khanbani thabak oina pangthokpa ngamda leire anabaga hangba lakpiradi bubokna yam haraujani mi lakpa yam pamjaba oiramali ima kuidriye aina pupadane
ꯚꯤꯇꯥꯃꯤꯟ ꯑꯅꯧꯕ ꯑꯃ ꯁꯤꯟꯅꯕ ꯍꯥꯏꯅ ꯏꯔꯒ ꯄꯤꯈꯤꯕꯗꯣ. ꯑꯦꯟꯁꯥꯡ ꯂꯥꯟꯕ ꯆꯠꯄꯗ ꯄꯤꯔꯝꯂꯒꯦꯅ ꯍꯥꯏꯕꯅꯤ. ꯅꯤꯇꯤ ꯀꯩꯁꯨ ꯈꯟꯗꯅ ꯃꯊꯟꯇꯅ ꯁꯦꯕꯥꯁꯨ ꯇꯧꯅꯕꯕꯨ ꯍꯣꯠꯅꯕ, ꯊꯕꯛ ꯆꯠꯅꯕꯁꯨ ꯍꯣꯠꯅ, ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯅꯕꯁꯨ ꯍꯣꯠꯅ. ꯑꯁ ꯉꯝꯃꯝꯗꯣꯏꯒ ꯃꯥꯟꯗꯦꯗ ꯀꯀꯥꯗꯣ. ꯔꯥꯖꯕꯤꯔꯁꯨ ꯌꯥꯎꯁꯤꯜꯂꯛꯏ, ꯑꯗꯨꯁꯨ ꯅꯨꯄꯥ ꯑꯃꯅ. ꯅꯤꯇꯤ ꯋꯥꯔꯤ ꯃꯈꯥ ꯁꯝꯊꯔꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ, ꯄꯨꯄꯥ ꯍꯜꯂꯛꯇꯣꯏ ꯋꯥꯠꯂꯤꯖꯥꯠꯂꯣ? ꯉꯥꯏꯍꯥꯛ ꯋꯥꯠꯈꯤꯅꯤꯗ. ꯔꯥꯖꯕꯤꯔ ꯅꯨꯄꯤꯗꯨꯅ ꯆꯠꯍꯟꯅꯤꯡꯕꯒꯤ ꯃꯑꯣꯡꯗꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ, ꯑꯗꯨꯗꯤ ꯏꯃꯥ ꯑꯩꯁꯨ ꯊꯣꯛꯅꯕ ꯇꯧꯔꯒꯦ. ꯍꯩꯃꯥ, ꯆꯥꯁꯤꯗꯗꯤ ꯊꯛꯆꯤꯟꯈꯣꯗꯅ. ꯏꯀꯥꯎꯕꯨ ꯀꯥꯎꯏ, ꯍꯣꯏ ꯊꯛꯈꯤꯒꯦ. ꯇꯣꯝꯕꯤ, ꯅꯪꯁꯨ ꯑꯋꯥꯡꯗ ꯆꯠꯇꯨꯅꯅꯦ ꯑꯅꯥꯕꯒꯤ ꯐꯤꯕꯝꯗꯣ ꯑꯝꯇ ꯌꯦꯡꯕꯤꯔꯨꯒꯦꯔꯣ? ꯉꯁꯤꯒꯤꯗꯤ ꯆꯠꯄꯤꯔꯨꯔꯅꯨ, ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯍꯧꯔꯕꯅꯤ. ꯅꯤꯇꯤ ꯏꯀꯣꯏ ꯀꯣꯏꯗꯅ, ꯅꯍꯥꯟꯃꯨꯛꯁꯨ ꯏꯃꯥꯗ ꯒꯨꯋꯥꯍꯥꯇꯤ ꯆꯠꯂꯤꯉꯩ ꯍꯪꯕ ꯆꯠꯄ ꯌꯥꯍꯧꯗꯦ. ꯄꯨꯄꯥꯅꯗ ꯆꯠꯂ ꯂꯩꯔꯦ. ꯏꯃꯥ, ꯅꯪꯒ ꯑꯣꯏꯅ ꯍꯪꯉꯨꯁꯤꯔꯥ? ꯁꯅꯥ ꯌꯥꯝ ꯍꯩꯅ ꯊꯩꯗꯣꯔꯛꯏ. ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯂꯩꯀꯥꯏꯅ ꯂꯥꯟꯅ ꯂꯧꯈꯤꯕꯁꯨ ꯌꯥꯏ ꯈꯟꯗꯨꯅ ꯑꯩ ꯆꯪꯗꯕꯅꯤ. ꯌꯨꯝ ꯄꯥꯜꯂꯨꯔꯒ ꯍꯜꯂꯛꯇꯨꯅ ꯂꯩꯕꯁꯦ ꯏꯃꯥꯅ ꯑꯍꯥꯟꯕꯁꯨ ꯅꯠꯇꯦ. ꯂꯩꯀꯥꯏꯅ ꯁꯤꯗ ꯀꯔꯤ ꯈꯟꯅꯤꯡꯉꯥꯏ ꯑꯣꯏꯒꯦ? ꯔꯥꯖꯕꯤꯔꯅ ꯁꯅꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯕ ꯃꯥꯏꯊꯣꯡꯗꯨ ꯎꯔꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯤ. ꯀꯀꯥ ꯇꯧꯃꯩꯅ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯕ ꯑꯣꯏꯕꯅ ꯏꯃꯥꯅ ꯍꯦꯛꯇ ꯆꯪꯁꯤꯟꯕꯗꯣ ꯅꯨꯡꯉꯥꯏꯔꯝꯃꯣꯏ. ꯅꯤꯇꯤ ꯁꯥꯎꯔꯪꯅꯅ, ꯆꯠꯅꯕꯤ ꯍꯥꯏꯕꯁꯤꯅ ꯐꯕ꯭ꯔꯁꯨ ꯐꯠꯇꯦ, ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯁꯨ ꯐꯩ, ꯀꯣꯛꯀ ꯉꯥꯎꯍꯜꯂꯤ. ꯔꯥꯖꯕꯤꯔ ꯆꯥꯗꯨ ꯁꯤꯞ ꯑꯃ ꯆꯤꯡꯉꯒ, ꯍꯥꯎꯋꯦ ꯆꯥꯁꯤꯗꯤ, ꯀꯦꯟꯇꯤꯟꯗ ꯊꯛꯄꯗꯨꯗꯩ ꯁꯤꯅꯕꯨ ꯃꯍꯥꯎ ꯍꯦꯜꯂꯤ. ꯀꯔꯤ ꯀꯦꯟꯇꯤꯟꯅꯣꯅꯦ ꯏꯕꯨꯡꯉꯣ? ꯊꯥꯏꯅ ꯃꯄꯥꯟ ꯂꯝꯗ ꯇꯝꯃꯤ ꯑꯩꯁꯦ. ꯃꯇꯝꯗꯨꯗ ꯀꯦꯟꯇꯤꯟꯗ ꯊꯛꯈꯤꯕ ꯆꯥ ꯃꯍꯥꯎꯗꯣ ꯅꯤꯡꯁꯤꯡꯉꯛꯀꯦ ꯇꯧꯕ. ꯑꯣ, ꯊꯛꯆꯤꯜꯂꯣ ꯊꯛꯆꯤꯜꯂꯣ, ꯏꯃꯥ ꯍꯥꯏꯕꯤꯔꯛꯀꯦ. ꯌꯥꯔꯅꯤꯗ, ꯁꯤꯗ ꯍꯦꯟꯅ ꯊꯛꯆꯤꯜꯂꯔꯣꯏꯒꯦ. ꯑꯗꯣ ꯏꯃꯥ, ꯀꯀꯥꯁꯦ ꯃꯊꯃꯣꯏ ꯁꯦꯡꯗꯤ ꯁꯦꯡꯉꯤꯀꯣ, ꯈꯟꯈꯤꯕ ꯑꯝꯗ ꯑꯗꯨꯝ ꯈꯜꯂ ꯂꯩ. ꯁꯅꯥ ꯋꯥꯈꯜꯗꯅ, ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯃꯣꯅ ꯑꯉꯥꯡꯁꯤꯗ ꯂꯣꯏꯅ ꯂꯤꯔꯕ ꯖꯥꯠꯂꯅꯦ? ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯃꯤꯡ ꯄꯟꯗꯕꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯍꯟꯗꯅ ꯆꯨꯝꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯕ ꯑꯣꯏꯔ ꯖꯥꯠꯂꯥ? ꯍꯧꯖꯤꯛ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯦꯖꯔ ꯇꯣꯄꯤꯛꯁꯦ ꯀꯀꯥ ꯅꯨꯄꯤ ꯊꯤꯕ, ꯑꯕꯣꯛꯀꯤ ꯁꯦꯕꯥ ꯃꯃꯨꯡꯗ ꯇꯧꯍꯟꯕ ꯁꯤ ꯈꯛꯇꯅꯤ. ꯅꯤꯇꯤꯅ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ. ꯏꯃꯥꯅ ꯍꯥꯏꯕꯗ ꯃꯥꯒ ꯈꯪꯅꯔꯝꯕ ꯅꯨꯄꯤꯗꯣ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯍꯥꯏꯕꯅꯤ. ꯃꯆꯥꯕꯨ ꯐꯅ ꯆꯥꯎꯔꯝꯃꯅꯤꯗ, ꯃꯈꯣꯏ ꯆꯍꯤꯁꯤꯒ ꯍꯥꯏꯔꯗꯤ. ꯑꯩꯗꯤ ꯃꯥꯅ ꯈꯪꯅꯔꯝꯃꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯁꯛꯇꯣ ꯌꯥꯝ ꯈꯪꯅꯤꯡꯉꯤ, ꯑꯗꯨꯒ ꯋꯥꯍꯪꯁꯨ ꯍꯪꯅꯤꯡꯉꯤ. ꯑꯁꯨꯛ ꯐꯕ ꯅꯨꯄꯥꯁꯦ ꯀꯩꯒꯤ ꯍꯨꯟꯗꯣꯛꯑꯝꯃꯤꯅꯣ ꯍꯥꯏꯅ? ꯇꯣꯝꯕꯤ, ꯍꯨꯟꯗꯣꯛꯄ ꯑꯣꯏꯔꯝꯂꯣꯏ, ꯃꯇꯥꯡ ꯃꯇꯝꯅ ꯌꯥꯗꯕ ꯑꯣꯏꯔꯝꯅꯤ. ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯑꯣꯏꯕꯅꯤꯅ ꯀꯀꯥꯅ ꯁꯨꯃꯥꯏꯅ ꯂꯩꯔꯤꯁꯦ. ꯔꯥꯖꯕꯤꯔ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕꯅ, ꯃꯥꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯃ ꯂꯩꯔꯝꯕ ꯃꯥꯜꯂꯦ. ꯑꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ꯭ꯔꯥ, ꯁꯤꯔꯕꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯗꯤ ꯍꯥꯏꯈꯤꯕꯅꯤ. ꯗꯥ ꯃꯩꯔꯥꯕꯕꯨ ꯂꯩꯇ꯭ꯔꯕ? ꯑꯧ, ꯃꯩꯔꯥꯕ ꯀꯧꯕꯅꯤ, ꯆꯨꯝꯃꯤ. ꯃꯥꯗꯤ ꯀꯝꯗꯧꯅ ꯂꯩꯇ꯭ꯔꯤꯕ? ꯃꯔꯝꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ. ꯀꯀꯥꯅ ꯍꯪꯍꯟꯅꯤꯡꯗꯕ ꯃꯥꯜꯂꯦ. ꯀꯔꯝ ꯀꯥꯟꯗ ꯂꯩꯇꯕ ꯑꯣꯏꯔꯖꯥꯠꯅꯣꯅꯦ? ꯏꯃꯥꯅ ꯀꯀꯥꯒꯤ ꯃꯃꯥꯟꯅꯕ ꯈꯪꯉꯤꯁꯤꯅꯗꯤ ꯀꯀꯥꯅ ꯈꯪꯅꯔꯝꯃꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯁꯨ ꯁꯣꯏꯗꯅ ꯃꯁꯛ ꯈꯪꯉꯝꯗꯣꯏ ꯃꯥꯜꯂꯦ. ꯃꯈꯣꯏꯗ ꯏꯇꯠ ꯇꯠꯇꯅ ꯂꯥꯛꯄ ꯑꯣꯏꯕꯅ ꯑꯩꯅ ꯈꯪꯈꯤꯕꯅꯤꯅꯦ. ꯑꯁ, ꯑꯗꯨꯗꯤ ꯅꯨꯄꯤꯗꯨꯗꯤ ꯂꯥꯛꯑꯝꯃꯔꯣꯏꯅꯦ. ꯑꯩ ꯈꯪꯗꯦ. ꯅꯨꯡꯗꯤ ꯅꯨꯡꯁꯤꯌꯦ ꯃꯈꯣꯏ ꯋꯥꯔꯤꯗꯣ ꯇꯥꯕꯗ. ꯑꯩ ꯑꯍꯤꯡꯒ ꯇꯨꯝꯕ ꯌꯥꯗꯕꯅꯤ. ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯁꯨ ꯆꯍꯤ ꯂꯣꯡꯒꯥ ꯑꯣꯏꯗꯕꯅ ꯑꯩꯒꯤ ꯎꯄꯥꯏ ꯑꯃ ꯂꯩꯇꯕꯅꯤ. ꯏꯕꯨꯡꯉꯣ, ꯑꯇꯦꯛꯄ ꯅꯨꯡꯗꯨꯝꯕꯨ ꯁꯝꯖꯤꯟꯅꯕ ꯍꯣꯠꯅꯕ ꯍꯧꯅꯗꯦꯗ. ꯏꯃꯥ, ꯑꯇꯦꯛꯄ ꯅꯨꯡꯗꯨꯝꯗꯨ ꯁꯝꯖꯤꯟꯗ꯭ꯔꯁꯨ ꯌꯨꯝ ꯁꯥꯕ ꯃꯇꯝꯗ ꯕꯤꯂꯥꯝꯕꯥꯇꯤ ꯂꯩꯉꯣꯏ ꯇꯣꯠꯄꯗ ꯑꯗꯨꯝ ꯌꯥꯎꯍꯟꯈꯤꯕꯗꯤ ꯌꯥꯔꯤꯅꯤ. ꯑꯗꯨꯅ ꯌꯨꯝ ꯁꯥꯕꯩ ꯋꯥꯔꯤꯅꯤꯗꯅ. ꯄꯨꯟꯁꯤ ꯂꯝꯕꯤꯁꯨ ꯆꯞ ꯃꯥꯟꯅꯩꯗ ꯏꯃꯥ. ꯍꯪꯒꯠꯄ ꯌꯥꯔꯣꯏ ꯈꯟꯕ ꯃꯐꯝꯗꯗꯤ ꯍꯪꯒꯠꯅ ꯆꯠꯄꯩ ꯃꯊꯧ ꯇꯥꯗꯦ. ꯂꯥꯛꯀꯗꯕ ꯂꯝꯕꯤꯗꯨꯗ ꯄꯨꯟꯅ ꯆꯠꯂ ꯂꯣꯏꯔꯦ. ꯑꯩꯅ ꯀꯀꯥꯗꯁꯨ ꯇꯣꯏꯅ ꯍꯥꯏꯔꯤꯅꯤ. ꯃꯥꯅꯕꯨ ꯀꯩ ꯍꯥꯏꯒꯦ? ꯑꯁ ꯃꯃꯥ, ꯇꯣꯛꯑꯁꯤ. ꯑꯩꯈꯣꯏ ꯌꯥꯎꯗꯕ ꯋꯥꯔꯤꯁꯦ ꯁꯥꯔꯒꯨꯝꯁꯤ. ꯔꯥꯖꯕꯤꯔ ꯍꯟꯗꯛꯃꯨꯛꯇꯤ ꯅꯨꯄꯤꯗꯨ ꯁꯥꯎꯔꯦ ꯈꯟꯗꯨꯅ, ꯑꯩ ꯆꯥ ꯊꯛꯄꯁꯨ ꯂꯣꯏꯖꯔꯦ, ꯊꯣꯛꯈꯤꯅꯕ ꯇꯧꯖꯔꯒꯦ. ꯂꯥꯛꯑꯣ, ꯏꯃꯥ ꯊꯤꯟꯗꯣꯛꯄꯤꯒꯦ. ꯌꯥꯔꯅꯤ, ꯑꯩ ꯁꯨꯝ ꯊꯣꯛꯈ꯭ꯔꯒꯦ. ꯑꯗꯣ ꯏꯃꯥ, ꯅꯆꯥ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦꯗꯅ. ꯅꯤꯇꯤ ꯋꯥꯈꯜꯗꯅ, ꯑꯁꯤꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯗꯣꯏꯖꯥꯠꯅꯣꯅꯦ? ꯍꯥꯏꯌꯣ, ꯏꯃꯥꯗ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ. ꯑꯩ ꯃꯔꯛꯇ ꯀꯀꯥꯒꯤ ꯄꯥꯈꯣꯟ ꯑꯣꯏꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄ ꯇꯥꯔꯗꯤ ꯂꯥꯟꯅ ꯈꯟꯕꯤꯅꯨꯀꯣ.
ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ ꯍꯥꯏꯅ ꯑꯩ ꯈꯟꯗꯣꯛꯂꯒꯦ ꯑꯗꯨꯗꯤ ꯏꯇꯥ ꯃꯆꯥ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯁꯤꯕꯣ ꯑꯁ ꯀꯣꯛꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯑꯩ ꯃꯆꯥꯅꯨꯄꯤꯅ ꯃꯃꯥ ꯈꯪꯗꯅꯕ ꯍꯣꯠꯅꯖꯩ ꯃꯃꯥꯅ ꯈꯟꯖꯩ ꯇꯥꯎꯃꯩꯒꯤ ꯄꯥꯎ ꯄꯨꯔꯛꯄꯗꯒꯤ ꯔꯥꯖꯕꯤꯔꯁꯤ ꯏꯉꯥꯎ ꯉꯥꯎꯔꯦ ꯍꯥꯏꯅ ꯀꯩꯁꯨ ꯀꯥꯏꯗꯦꯁꯦ ꯐꯖꯅ ꯍꯜꯂꯨꯀꯣ ꯍꯣꯏ ꯃꯥ ꯑꯩ ꯁꯨꯝ ꯊꯣꯛꯈ꯭ꯔꯒꯦ ꯅꯨꯄꯤꯔꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯛꯑꯒ ꯍꯥꯏꯔꯝꯕꯅꯤ ꯁꯅꯥ ꯃꯥꯅ ꯊꯣꯛꯈꯤꯕꯗꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯁꯣꯜꯍꯧꯏ ꯑꯉꯥꯡꯁꯤꯗꯤ ꯏꯆꯝ ꯆꯝꯖꯕ ꯃꯥꯜꯂꯤꯁꯦ ꯏꯃꯥ ꯅꯪ ꯀꯀꯥꯅ ꯈꯪꯅꯔꯝꯃꯦ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯑꯁꯦꯡꯕꯩ ꯃꯁꯛ ꯈꯪꯗꯕ꯭ꯔꯕ 이마가 띠나락죠? ꯇꯣꯝꯕꯤ야 ꯇꯤꯟꯅꯗꯤ ꯃꯤ ꯅꯪꯕꯣ ꯑꯁ ꯈꯜꯂꯔꯣꯏꯒꯦ ꯇꯧꯕꯁꯦ ꯃꯈꯣꯏ ꯋꯥꯔꯤꯁꯦ ꯍꯦꯛ ꯄꯜꯂꯛꯄꯒ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯛꯄ ꯌꯥꯔꯦꯁꯦ ꯏꯃꯥꯗꯣ ꯊꯥꯎꯃꯩ ꯊꯥꯅꯕ ꯇꯧꯔꯒꯦ ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯣ ꯍꯣꯏ ꯏꯃꯥꯅ ꯏꯟꯁꯥꯡꯁꯨ ꯊꯣꯡꯕ ꯂꯣꯏꯔꯕꯅꯤꯅ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯔꯒꯦ ꯍꯣꯔꯦꯟ ꯆꯥꯛꯇꯨꯗꯤ ꯆꯥꯔꯝꯗꯥꯏꯗ ꯐꯠ ꯊꯥꯡꯒꯠꯄ ꯌꯥꯏꯗꯅ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ ꯀꯥꯎꯊꯣꯛꯑꯒꯦ ꯈꯟꯅ ꯂꯩꯖꯕ ꯄꯥꯈꯪ ꯑꯔꯤꯕꯒꯤ ꯄꯨꯟꯁꯤꯗꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯕꯒꯤ ꯏꯄꯥꯛꯇ ꯏꯔꯥꯛꯅꯔꯦꯗꯣ ꯔꯥꯖꯕꯤꯔꯅ ꯃꯌꯨꯝꯗ ꯍꯜꯂꯒꯦꯅ ꯊꯧꯔꯛꯄꯗ ꯇꯥꯎꯃꯩꯗꯣ ꯃꯥꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯍꯧꯒꯠꯄ ꯉꯝꯗ ꯐꯝꯕꯣꯏ ꯍꯤꯞꯄꯣꯏ ꯇꯧꯔꯝꯕꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯆꯤꯟꯁꯤꯜꯂꯤ ꯀꯀꯥ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯊꯃꯣꯏ ꯃꯩꯆꯥꯛ ꯈꯥꯡꯉꯝꯃꯤꯕꯅꯤꯅꯦ ꯑꯏꯪꯕ ꯅꯨꯡꯁꯤꯠꯁꯤꯅ ꯍꯨꯝꯃꯛꯄꯗ ꯏꯪꯊꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯤ ꯔꯥꯖꯕꯤꯔ ꯑꯀꯣꯏꯕꯗꯨ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯕꯨꯕꯣꯛꯀꯤ ꯚꯥꯏꯇꯥꯃꯤꯟ ꯂꯩꯅꯕ ꯃꯃꯤꯡ ꯏꯔꯒ ꯄꯤꯈ꯭ꯔꯦꯅ ꯍꯥꯏ ꯌꯦꯁ ꯑꯩ ꯈꯪꯉꯤ ꯃꯗꯨ ꯂꯩꯔꯨꯔꯦ ꯏꯃꯥꯗ ꯄꯤꯁꯤꯜꯂꯝꯃꯕꯅꯤ ꯑꯁ ꯊꯣꯡꯒꯥꯜꯁꯤꯗ ꯌꯥꯝ ꯐꯖꯗꯦ ꯏꯃꯨꯡ ꯆꯪꯅꯕ ꯇꯧꯁꯤꯁꯦ ꯀꯀꯥ ꯑꯩꯒꯤ ꯈꯨꯠꯁꯦ ꯄꯥꯏꯔꯛꯑꯣ ꯁꯤꯗꯩ ꯍꯦꯟꯅ ꯐꯖꯗꯕ ꯊꯧꯗꯣꯛ ꯑꯩꯒꯤ ꯏꯐꯝꯗ ꯊꯣꯛꯈ꯭ꯔꯦ ꯍꯣꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯇꯥꯡꯁꯤꯗ ꯍꯧꯈꯤꯕ ꯄꯨꯊꯣꯛꯄ ꯍꯧꯅꯗꯦꯁꯦ ꯒꯦꯠ ꯐꯥꯎꯗꯪꯗꯤ ꯆꯪꯉꯁꯤ ꯒꯦꯠ ꯃꯅꯨꯡ ꯐꯥꯎꯗꯪ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯌꯥꯏ ꯆꯪꯁꯤ ꯁꯤ ꯑꯩꯕꯨ ꯁꯝꯃꯨꯁꯦ ꯃꯇꯦꯛ ꯑꯃ ꯁꯝ ꯁꯣꯏꯗ꯭ꯔꯦ ꯉꯁꯥꯏꯒꯤ ꯂꯦꯝꯍꯧꯕ ꯁꯔꯨꯛꯇꯨ ꯂꯣꯏ ꯊꯛꯆꯤꯜꯂꯝꯃꯅꯤꯕ ꯍꯥꯏꯔꯤ ꯇꯧꯗꯨꯅ ꯒꯦꯠ ꯃꯅꯨꯡꯗꯗꯤ ꯆꯪꯂꯛꯂꯦ ꯊꯃꯣꯏꯗ ꯄꯨꯕ ꯄꯣꯠꯂꯨꯝꯗꯨ ꯁꯥꯊꯤꯅ ꯂꯨꯝꯂ ꯃꯥꯜꯂꯦ ꯃꯔꯣꯜ ꯂꯣꯜꯂꯛꯂꯤ ꯃꯥꯅ ꯃꯤꯒꯤꯗ ꯂꯩꯍꯧꯕ ꯅꯨꯃꯤꯠꯇ ꯑꯩꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯗ ꯍꯜꯂꯛꯈꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯍꯜ ꯃꯌꯥꯝ ꯍꯨꯞꯇꯨꯅ ꯃꯥꯕꯨ ꯊꯤꯜꯂꯛꯄ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝ ꯂꯨꯝꯖꯩ ꯏꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯈꯟꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯄꯅꯤ ꯇꯥꯕꯗꯅꯦ ꯑꯩ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯅ ꯅꯥꯈꯤ ꯑꯩꯒꯤ ꯃꯔꯨꯞ ꯃꯩꯔꯥꯕꯗꯨꯅ ꯃꯥ ꯁꯤꯔꯕꯅꯤ ꯍꯥꯏꯔꯝꯗ꯭ꯔꯤꯉꯩꯗꯅꯦ ꯑꯩꯕꯨ ꯊꯧꯅꯥ ꯌꯥꯝ ꯍꯥꯞꯄꯝꯕꯅꯤ ꯁꯤꯔꯕꯅꯤ ꯍꯥꯏꯔꯝꯗ꯭ꯔꯤꯉꯩ ꯍꯥꯏꯕ ꯑꯩꯒꯤ ꯏꯃꯥꯁꯦ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯃꯆꯥ ꯑꯩꯒꯤꯗꯃꯛ ꯉꯁꯤ ꯐꯥꯎꯕ ꯋꯥꯖꯗꯨꯅ ꯂꯥꯛꯈꯤ ꯑꯗꯩ ꯃꯩꯔꯥꯕꯁꯨ ꯑꯗꯨꯝ ꯁꯤꯈ꯭ꯔꯦ ꯑꯗꯩꯗꯤ ꯃꯥꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦ ꯑꯗꯨꯒꯤ ꯑꯍꯤꯡꯗꯨꯗ ꯑꯩꯅ ꯐꯥꯎꯈꯤꯕ ꯆꯩꯅꯥ ꯀꯅꯥꯅꯁꯨ ꯈꯪꯉꯔꯣꯏ ꯀꯀꯥ ꯅꯪ ꯏꯃꯥꯕꯨ ꯃꯨꯟꯗꯨꯅ ꯂꯧꯔꯝꯃꯨ ꯌꯥꯗ꯭ꯔꯣ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯑꯩ ꯇꯥꯕꯗ ꯈꯥꯡꯕ ꯉꯝꯗꯦ ꯃꯗꯨꯒꯤ ꯈꯥꯡꯕ ꯉꯝꯗꯕꯗꯨꯅꯅꯦ ꯑꯩ ꯌꯨꯝꯗ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯍꯟꯖꯤꯜꯂꯛꯈꯤꯗꯦ ꯏꯃꯥꯅ ꯑꯍꯤꯡ ꯇꯨꯝꯗ ꯄꯣꯗꯣꯟꯗꯨꯃꯒ ꯍꯥꯐ ꯂꯦꯟꯇꯔꯟꯗꯨꯃꯒ ꯅꯥꯀꯟꯗ ꯊꯥꯜꯂꯗꯨꯅ ꯑꯩꯕꯨ ꯍꯜꯂꯛꯄ ꯑꯍꯤꯡ ꯈꯨꯗꯤꯡ ꯉꯥꯏꯈꯤꯕꯅꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅꯅꯦ ꯑꯩꯁꯨ ꯊꯕꯛ ꯈꯜꯂꯛꯈꯤ ꯑꯗꯨꯕꯨ ꯑꯩ ꯍꯥꯎꯈꯤꯗꯦ ꯑꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯇꯅꯕ ꯄꯥꯝꯕꯩꯗꯤ ꯑꯣꯏꯈꯤ ꯔꯥꯖꯕꯤꯔ ꯈꯪꯅꯤꯡꯅ ꯁꯦꯡꯅ ꯏꯃꯥꯅ ꯀꯀꯥꯒꯤ ꯐꯤꯕꯝꯁꯦ ꯈꯪꯈꯤꯗꯕ꯭ꯔꯥ ꯀꯅꯥꯅ ꯇꯝꯕꯤꯗꯨꯅ ꯈꯪꯒꯅꯤ
ꯅꯨꯡꯁꯤꯕꯤ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯃꯔꯛꯇ ꯑꯆꯥꯟꯕ ꯃꯔꯨꯞꯁꯨ ꯂꯥꯞꯊꯣꯛꯈꯤꯕꯒꯤ ꯃꯩꯆꯥꯛ ꯑꯅꯤꯗ ꯃꯩꯆꯥꯛ ꯑꯅꯤꯗꯨꯅ ꯑꯩꯒꯤ ꯏꯐꯝꯗ ꯄꯨꯟꯈꯤꯕꯅꯤ꯫ ꯃꯥꯅ ꯑꯃꯨꯛ ꯅꯨꯄꯥꯗꯨꯒ ꯁꯥꯎꯅꯗꯨꯅ ꯍꯜꯂꯛꯂꯦ ꯇꯥꯕ ꯅꯨꯃꯤꯠ ꯑꯩ ꯇꯣꯛꯐꯝ ꯈꯪꯈꯤꯗꯦ꯫ ꯊꯪꯅꯕꯒꯤꯗ ꯃꯥ ꯑꯃꯨꯛ ꯂꯩꯔꯅꯤ ꯈꯟꯕꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤ꯫ ꯆꯍꯤ ꯑꯃꯗ ꯑꯩꯅ ꯑꯗꯨꯝ ꯉꯥꯏꯈꯤꯕ ꯅꯨꯃꯤꯠ ꯀꯩꯅꯣ ꯅꯪ ꯈꯪꯅꯤꯡꯕ꯭ꯔꯥ? ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯔꯣ ꯅꯠꯇ꯭ꯔꯒ ꯏꯃꯥꯒꯤ ꯕꯔꯊꯗꯦ ꯅꯨꯃꯤꯠ ꯑꯣꯏꯗꯣꯏꯔꯣ? ꯃꯥꯅ ꯑꯗꯨ ꯍꯥꯏꯕꯗꯨꯗ ꯅꯠꯇꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯣ ꯍꯥꯏꯔꯒ ꯌꯨ ꯉꯥꯎꯔꯤ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯨꯝ ꯑꯃꯒꯤ ꯆꯩꯔꯥꯎꯕ ꯂꯥꯛꯄ ꯑꯩꯅ ꯉꯥꯏꯈꯤꯕ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯍꯧꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅꯔꯤꯅꯤ꯫ ꯃꯗꯨꯗ ꯃꯥꯅ ꯊꯣꯡꯕ ꯑꯦꯟꯁꯥꯡ ꯕꯥꯖꯤꯅ ꯊꯤꯜꯂꯦ꯫ ꯃꯗꯨ ꯆꯥꯗꯨꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯌꯦꯅꯤꯡ ꯍꯨꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯔꯥꯖꯕꯤꯔ ꯐꯨꯛ ꯍꯧꯒꯠꯂꯦ꯫ ꯑꯩ ꯍꯧꯖꯤꯛꯃꯛ ꯏꯃꯥꯕꯨ ꯐꯥꯗꯨꯅ ꯃꯐꯝꯁꯤꯗ ꯂꯥꯛꯀꯅꯤ꯫ ꯅꯣ ꯃꯗꯨ ꯇꯧꯕ ꯌꯥꯗꯦ꯫ ꯅꯪ ꯑꯩꯅ ꯑꯣꯏꯍꯟꯅꯤꯡꯕ ꯃꯑꯣꯡꯗ ꯑꯣꯏꯍꯟꯕ ꯌꯥꯔꯣꯏ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯂꯨꯕꯅꯤ꯫ ꯉꯥꯎꯔꯤ ꯂꯩꯃꯥꯏꯗ ꯍꯤꯞꯊꯩ ꯃꯔꯣꯜ ꯏꯐꯥꯏ ꯐꯥꯏꯅ ꯏꯁꯩ ꯁꯛꯂꯛꯏ꯫ ꯅꯣꯡꯃꯇꯁꯨ ꯌꯦꯡꯍꯧꯗꯦ ꯄꯥꯝꯃꯣꯏ ꯈꯟꯅ ꯅꯨꯡꯁꯤ ꯃꯥꯏꯊꯣꯡ ꯌꯦꯃꯤꯠꯁꯤꯅ ꯄꯦꯟꯅ ꯑꯔꯦꯞꯄꯅꯤ ꯈꯜꯂꯨꯏ ꯍꯧꯈꯤꯕ ꯄꯨꯟꯁꯤꯅ ꯑꯔꯦꯞꯄꯅꯤ ꯈꯜꯂꯨꯏ ꯍꯧꯈꯤꯕ ꯄꯨꯟꯁꯤꯅ ꯅꯪꯒ ꯑꯩꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯅꯪꯒ ꯑꯩꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯅꯪꯅ ꯁꯥꯒꯩ ꯑꯃꯒꯤ ꯃꯧꯅꯤ ꯑꯩꯅ ꯅꯪꯒꯤ ꯀꯥꯏꯅ ꯈꯣꯡꯂꯣꯏꯅꯤ꯫ ꯔꯥꯖꯕꯤꯔꯅ ꯎꯅ ꯇꯝꯅꯕ ꯌꯥꯔꯣꯏ꯫ ꯁꯤꯗꯩꯗꯤ ꯅꯛꯁꯤꯟꯅꯅꯕ ꯑꯩꯅ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯀꯀꯥ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯤꯗꯦ ꯇꯥꯎꯃꯩ ꯃꯣꯟꯗꯥ ꯑꯃꯗꯅꯤ ꯂꯩꯔꯤꯗꯣ꯫ ꯃꯣꯜꯂꯕ ꯈꯨꯠꯁꯥꯅ ꯇꯅꯤꯛꯅ ꯄꯥꯏꯔꯒ ꯂꯦꯡꯈꯤꯕ ꯑꯉꯧꯕ ꯀꯨꯟꯗꯣ ꯄꯔꯦꯡ꯫ ꯏꯁꯩ ꯃꯈꯥ ꯀꯥꯎꯔꯗꯨꯅ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯔꯒ ꯑꯃꯨꯛ ꯁꯛꯂꯛꯏ ꯃꯌꯦꯛ ꯁꯨꯕꯣꯏ ꯁꯨꯗꯕꯣꯏ꯫ ꯇꯨꯝꯗꯅ ꯃꯪꯂꯨꯕ ꯃꯪꯂꯥꯟ ꯑꯃꯒꯨꯝ ꯆꯠꯈ꯭ꯔꯦ ꯅꯪꯗꯤ ꯁꯥꯒꯩ ꯑꯃꯗ ꯅꯣꯛꯅ ꯆꯠꯈ꯭ꯔꯦ ꯅꯪꯗꯤ ꯁꯥꯒꯩ ꯑꯃꯗ ꯅꯪꯅ ꯁꯥꯒꯩ ꯑꯃꯒꯤ ꯃꯧꯅꯤ ꯑꯩꯅ ꯅꯪꯒꯤ ꯀꯥꯏꯅ ꯈꯣꯡꯂꯣꯏꯅꯤ꯫ ꯀꯀꯥ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣꯁꯦ ꯏꯃꯨꯡꯗ ꯆꯪꯅꯕ ꯇꯧꯔꯁꯤ꯫ ꯍꯤꯞꯂꯝꯕꯗꯩ ꯐꯨꯛ ꯍꯧꯒꯠꯂꯛꯑꯒ ꯈꯣꯜ ꯀꯂꯞꯅ ꯅꯨꯡꯁꯤꯕꯤ ꯍꯨꯔꯥꯟꯈꯤꯕꯗ ꯉꯥꯎꯔꯣꯏꯗꯕ ꯇꯥꯏꯕꯪ ꯀꯅꯥ ꯂꯩꯒꯦ? ꯐꯅ ꯌꯨ ꯉꯥꯎꯔꯕꯁꯨ ꯐꯅ ꯊꯃꯣꯏ ꯀꯥꯏꯔꯕꯁꯨ ꯑꯄꯣꯛꯄꯤ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯃꯗꯨꯒꯤ ꯃꯃꯤ ꯇꯥꯍꯜꯂꯔꯣꯏ ꯋꯥꯔꯦꯞꯈꯤꯕ ꯑꯣꯏꯕꯅ ꯔꯥꯖꯕꯤꯔꯅ ꯁꯧꯕꯤꯗꯨꯅ ꯏꯃꯨꯡꯗ ꯊꯝꯂꯝꯂꯕ ꯃꯇꯝꯗꯗꯤ ꯅꯣꯔꯃꯦꯜꯃꯛ ꯇꯥꯗ꯭ꯔꯁꯨ ꯅꯣꯔꯃꯦꯜ ꯇꯥꯕ ꯑꯃꯒꯨꯝꯅ ꯂꯩꯍꯧꯔꯦ꯫ ꯖꯥꯟꯗꯣꯁꯨ ꯈꯪꯂꯤꯕꯅꯤ
ꯑꯗꯨꯕꯨ ꯃꯥꯟꯅꯕ ꯌꯥꯕ ꯃꯇꯥꯡ ꯅꯠꯇꯦ ꯈꯟꯗꯨꯅ ꯈꯪꯖꯤꯟ ꯎꯁꯤꯟꯅꯗꯅ ꯂꯩꯈ꯭ꯔꯦ꯫ ꯔꯥꯖꯕꯤꯔꯁꯨ ꯃꯌꯨꯝ ꯍꯜꯂꯛꯇꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯄꯣꯊꯥꯔꯒꯦꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯎꯈꯤꯕ ꯇꯥꯎꯃꯩꯒꯤ ꯐꯤꯚꯝꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯁꯥꯗꯣ ꯅꯨꯡꯉꯥꯏꯐꯝ ꯏꯈꯪ ꯈꯪꯂꯝꯗꯦ꯫ ꯇꯨꯃꯤꯟꯅ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯤꯉꯩ ꯏꯊꯥ ꯊꯥꯖꯗꯅ ꯅꯤꯇꯤꯒꯤ ꯀꯣꯜ ꯂꯥꯛꯑꯝꯃꯤ꯫ ꯃꯍꯧꯁꯥꯅ ꯑꯣꯏꯔꯗꯤ ꯍꯔꯥꯎꯕꯅ ꯃꯁꯥꯗꯨ ꯂꯩꯐꯝ ꯈꯪꯂꯣꯏꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯤꯀꯨꯞꯁꯤꯗꯗꯤ ꯍꯥꯏꯐꯝ ꯈꯪꯗꯕ ꯆꯩꯅꯥ ꯍꯥꯏꯕꯗꯨ ꯐꯥꯎꯔꯝꯃꯤ꯫